Hello YouTube. Nasi video ki topic sidi ATM machine digi cash withdrawal kamai tawgadagi hype digi matang dani. Duga ani ngasi taksa gadru video shi SBI ATM ki machine dani. Atopa bank ki any machine amadasu higher process dum chamana process to way kitang wording ki kena wa system ki kena wa hype di ATM machine sarani wa company kena bi matung na kitang kena lai tara ka su process chamana hoji minasi han bata ATM but manung changla matung da isagi ATM card to puthokpirani aduga ATM card si kamaina niyom chumna pairaga kamaina thingjan gadage hype matamda isagi ATM to yawriba black strip hype di black strip haina chu khangna ba magnetic yawba amuba line asi matam chupada makhada uptharaga amasung right side ta hype di yethangma maigeda lehelaba matungda ATM gi card thingjan mamsida thingjan bigedongni hype niyom asi atope any ATM amada chu hekte apply tawbi hype di swipe card na to any ATM machine se hype niyom se universal and design tawraga semakpani aduna hoji card se engine birani matasida card se injala matung card se mathana chinjan jagi ba digi card se injala maga muting thokpa natagana card se khamthing mo injala kana smaina thambi ba company manadabi matungina ATM su amaga mo design the system manadi aduna smaina khenaba thengnagani ai matangsida di khamthing na thinjalaga thambirani ATM se screen sida ngak yingbirani ai transaction di ready tawri haibani ngai birani ngak ngai ra matung smaina tawba screen am tholani sigi screen sida service mini statement registration quick cash banking balance query transfer pin generation yam yauri sagi darkar lebi matungina haiba manadabo option chinga sina gadoni adubu paisa lokthokpa chingthokpa ki damakti banking se nambirani namla matung english amasung hindi ani sidagi pamba language khanbirani english khanjare do sidanga hack paro matung sida haise enter any number between 10 and 99 havani 10 dagi na 99 bawki manung te leiba any number ama namlaba matung da yes to view havani aduna hoji ai 55 namjare masung yes da nambire namla matung isagi ATM network debit card to gi 4 digit pin number nambiu havani matam pura makta isagi 4 digit pin number se safety da makta kanata da share to bigunu section view mi on bigunu hoji pin se namjare hack number loibaga mathanda smaina to screen am tholani sida cash withdrawal thabs nambirani duga mathang screen sida current account na saving account khanbirani aya mani individual saving account nga to bigali ai saving account ni aduna saving ji khanjare duga aina chingchok kadru paisa amount to sida ibirani ai kesida pachanga khatang ni jage duga yes sida nambirani ngak ngai birani your transaction is being processed please wait haveni ngak ngai ramatung makhagi tray asidagi pachanga tholani hek tholapa galoption bi hogadawni datragadi machine na magi akna matam leje paisa se changki ba chapki pa tawiyai isa jo lobi horni duga hojik sik screen shida makata na balancing ba pamlivra hybrid option ni yes or no sigi maning naman tawbirani ai conditions da no pamjadre no tawbirani matang sida ai transaction loire dun isagi ATM card se lokto piyare card lokto pirani matawasumna ATM dagi paisa lokto pumdamda isagi pin secret oina section thambi dawni amasung screen da tholiba wahi sing adu ningthina fajana faro matungda mathang step sing do follow to bigedawni si har ai video solution jage thanks for watching